NEET UG examination paper leak case kamari leinana first track court sing set up tawduna case aduda chenaba khudimak Cheirak Phang-Hannaba Warep Loure haina Prime Minister Narendra Modi na phongurakle wafam asi social media da thagalakpa post amada Prime Minister Narendra Modi na phongurakibane post aduda bahagna hai mari leinaba authority amadi official sing da hiram asika mari leinana lokhatfam thokpa thabak thoram pumnamak lokhatnaba khangankhre Mahiroi Singh interest ngak senduna thamnaba lokhalakpa khongthang singgi manung chana leingakna khongthang asi lokhalakpani hainasu Prime Minister Narendra Modi na makhatana phongdurakle Prime Minister gi post adu share tawraduna social media da thagalakpa post amada Chief Minister Nam Khemchana hai Center na Mahiroi Singh tunglam chat ngak senaba amade examination system gi integrity ngak senaba lokhalakliba khongthang sing ase singthani ngai nei Mara labor singi matakta athubu matam da akan action soidana lokhalaklegani hainasu Chief Minister Nam Khemchana makhatana phongdurakle Nakal amarom da NEET UG examination disingani kuntaruk paper leak case ki achumba wild fanghalu amade Union Education Minister Dharmendra Pradhan resign taw haiba demand da Cockroach Janata Party na luchinglaga Delhi gi Jantar Mantar da chathariba protest adudi ngasisu makha chathari